ngasi phone kiba tuan tuan basi phone sing ni masum thok kiba thodo athok sing gi maru reba paw sing khonggochraga mayam da share tozi han bada yamna thajaba yaba mafam dagi phangma form mayam hanan share tozi yamna su lebak thiba thodo amani angang macha ama yauna miye ahum gari accident da Chuchampur district laikhidre hadi yamna mak lebak thiba thodo amani mayam ngasi social media su yamna viral oikiba post am su oiribani miye ahum angang macha nupi macha ama yauna gari accident laikhidre mafamna Nungaite road Sijipur district tani suhaidi amasum source amagi matungina tipper truck ama sorokta skip off tawbadagi singhat BRTF kem manakta khudong thiba thodo asi thokibani hainasu source amnasu makhatana phongdorokli amasum driver ne mama ne amasum magi minor daughter ne spot mafamda adum laikhidre suhaidi amasum atopami ahumna sokhi hainasu pausnasu makhatana phongdorok du myam soy dana marik sumba paw phongjara kan myam akopa world singdu update pijraki myam adu phonga minasi do myam aina pathausu hirbu soy ki balan ki bior su myam nang figani do makha chathrak poina topa maru eba ngasi phong ki pisi phong singdigi maru eba paw khrana mo Jiribamgi hospital desamne yingsinkhre Jiribam hospital mapu palamdre Dr. Singh Torop lemja sadun leiramle desam Jiribamgi hospital mapu palamdre Dr. Singh mathau tawduna torop lemja sadun leire laktuna bada CMO su yaure lengakna Jiribambu mirai duna leire help pairiba CM na hen akan mieng sangbiyo Jiribamgi miam sirasanu narasanu haina inthokpaga pangkhak oire haina desam secretary general laisangthem lamyan na phongdokre desam head office ki secretary general laisangthem lamyan bamadi desam Jiribam district council gi president laisram bilaksana lusingba kangbu amana Jiribam district ki amata ngairaba ningsing khulda lariba hospital Jiribam hospital yingsinkhre khongchat adugi matangda laisangthem lamyan bana makha tanai ki hairiba hospital asigi ward sing anamba matamda thong londuna leiri casualty amadi emergency service khaktamak tawduna leiri madusu supnagi doctor amakakna casualty amadi emergency service ki sijinanaba lasing forward leramdre mathau taba hidak nangthak sing yoliba pharmacy su matam koina thong hangdabana upul kaduna lehori hospital gi instrument technician amadi specialist laitabana hospital asi mathau tawba ngamdre haiki magna hai hospital asida numit kyani lepa laitana desam gi thamisingna senaduna lakhibani hospital asigi deputy medical superintendent Dr. Okram Jotin Kumar nasu mathau ningthina tawdana hospital kya laktaba asigi mathakta hauji lift lauduna leiri mahakna lift laudringai manungda sar sinaramba Sudipta Das emo asisu suklak lakte hospital asida laiba doctor amadi staff singi maming fawa ningthina khanglamde amadi staff singi list piu haibata yarakide desam nangasi yengsiluba matamda ward khudingma thong londuna lairamki masigi pakhum oina irai laina covid laibana OPD hangdabagini haina yamna laina pakhum pirakhi hairiba hospital asi cabinet na district ki thakta laiba hospital ama ohenba warep su lokhiba laikhrabani adobo doctor di suka kadana lemna torop sadun laidi hospital asida operation theater lairabus operation tawdre doctor laitaba madi logistic laitabana maram oiraga operation amata tawba ngamdabadigi hospital asida pukhaluba patient kudima atopo hospital refer hekta tawi masidagi Jiribamgi miyamna refer hospital hainaduna thoini hena khangnari haikhen su paus makhatana su phongdorakli makatarak poina topa paw mana Manipur legislative assembly gi taraga ni thoi suba session February 3 dagi horaga February 19 thoi fawu satharagani taraga mathoi suba Manipur legislative assembly gi taraga ni thoi suba session lagliba February 3 dagi horaga February 19 thoi fawu satharagani session asiga mari lainana ngasi Manipur legislative assembly secretariat ki secretary M Ramnina provincial calendar sitting phongkhre provincial calendar sitting asigi matungina session asida sitting tarago humdoi legani session asigi ahoba numit February 3 da Manipur gi governor na address pigani tungda numit adumaktada business advisory committee gi report house da presentation tawani mathangi numit February 3 marida obituary reference pangthoklaba matung governor address discussion tawani mathangi numit 3 dagi wohang pohang galoinana bifam satharagani hainus pawshna makhatana phungdorakli
पाउसी मखा चथरकपोइना तेंतक मैम शेयर तौजरगे मियामदा खंगनदबा इंक्वायरी कमिटी अमा सेमलगे ई ललोनबसिंगी वाथोक लोइसिनबा यारोय देशाम स्टेट मतम सांग ई अवार्ड क्या लेबना तोान तोान CSO स्टूडेंट ऑर्गेनाइजेशन NGO अमदी ब्लड डोनेशन कैंप क्या लेपतना पांथोकलिबा ऑर्गेनाइजेशन क्या लेपतना होटनरबसु रेड मार्केट की महम सरमले ई ललोनबगी थबक सथरे हाइबा खंगलबसु सबसाना खुदम संगदम पुथोक्तुना फाबा ngamdabadagi mafam khangdana blood bank tagi ई मांगबगी वाफम असि लेतबगुम लाखिबने हिरामसिगी मतंगना देसामना मतम सांगनादगी असेंगबा अमा खंगनबगीदमा कुपना सेनदुना थिजिनबगी मनुंग चन्ना हौखिबा जनवरी 13 रिम्स हॉस्पिटल की ब्लड बैंक की ममांगदगी नुमित असिमक्तदा रेड हैंडेड ओइना फादुना लेबाक मियामदसु मीडिया की खुथांगना खंगनख्रबा एजेंट मरी अमदी स्टाफ मरी की मथक्ता लेबाक मियाम खंगनबा इंक्वायरी कमिटी अमा लेंगा अमदी रिम्स हॉस्पिटल अथॉरिटी सेमदुना सेमगलगा चपचाब सेराक लेबाक मियाम खंगना पीगदबनी हैनुस पाव अमना मखाताना फोंदोरक्ली मखा चथरकपोइना तो पाव अमना मियोय लाख 2.23 हेना कोविड-19 टीका थाखरे ngarang phawbra tika thakraba matungna hospital pukhatpagi thaudok ahum thokre malemda khwairigi chawba tika thabagi thabak oina leba asigi covid-19 tika thabagi thoramgi ahanba numita bharatna miyoi masing khwairigi yamna tika thakre masina US UK amasung France yaun atop lebak singdagi masing yamna hele ngarang phawbda miyoi लाख 2.23 सहूमगा अमा कोविड-19 टीका थाखरे लेबाक सिन मतुंगना कोविड-19 टीका थाबगी थरमगे निसुबा नुमितसु माय पाकना फंगथोखरे ngarang numaijing oirabasu raija tarukta apunba session sangwaga yankhai gumdei pangthokhi nini sanba numita miyoi 13 ka subnagi humdraga ni thoi tika thakhi sangnai pangthokliba ana leyengi thabak singda apanba biba hanthanaba COVID-19 tika thabagi thorang sing sayol amagi manungda numit marini pangthoknaba raija sing amadi yuti sing da khankhre raija kharadadi makhoi gi oiba sayol gi tika thanabagi numit sing lauthokre tha sigi taraga turuk amasum taraga tureta apunba AEFI samriga nifugo tret thenakhi makhoi gi manungda ahom hospital pukhatpa drakar oikhi makhoi gi manungda miyoi ama pungkun gi mari gi manungda Northern Railways Hospital research tokre atopa amana IIMS Delhi dagi research tokhi amasum atopa amana IIMS Rishikesh makhata na thamli henasu pausinasu makhata na fongdorgi amasum ayamba AEFI singasi lehau hoba koksikpa oningba asina chingba thengnai henasu pausina makhata na fongdorakli yamna nungaitaba thawdo amana luisilakpa oina wakatpa lakpa victim family da police na interrogation tawba yaningde lamlai OC ki mathakta action law association mina furakpadagi police da wakatpa salaga police na oina victim family da interrogation torakpa yaningde maramaduna mari leinabasingna lamlai police ki OC ki mathakta akanba action nakhatkadabani natrabadi makhal makha kyagi khongjang chatharagani haina all Manipur rickshaw drivers and Pullers Welfare Association ki president Thoksom Basanta Singana permission of Fundokre ngasai phong ki basi phong sing sum maina share tawjakhamni tawudabo henba masang oiba paw yorak padagi myam mu share tawjabani Manipur Press Club ta pangthokpa paw gi mifam amada Basanta na makhata na haiki kumja English singani gi kun gi November gi 7 ki numidang da leimakhong mapan singkhong da leiba garden semgat pada yawba satkhiba rickshaw driver Thoksom Kiran Kumar Laiminaba Miyoi Khrana Taptana Furaga Inkraba Mara Asida Mafi Marol Matat Ama Shadalaga Kashampata Tadaduna Tamnamle Mahak Han Rickshaw Thoramani Adubo Mapugi Rickshaw Adu Singna Bahaiduna Sek Shuba Satpagalonina Haidiba Laikol Singwatu Pitaba Asida Yorokibani Hanisu Paushinasu Makatana Fongdorakli Loishilakpoi natin mamaruiba pangkatang hapsaramge Ziribam Subjel Okon Oiduna Laibatanatana Ziel Gilam Gisrukra Pata Tashin Krabra Happy Chingnaba Laire English was a mapan humpu taruki December gitang mapanda linkathiba Ziribam Subjel asi Hauzik Mapu Pan Bagat Manana Laire Subjel asigi building is Saruk Tek Takintaba Horakle Yamna Noai Tribadi Subjel asi Mioikrana Oklushinduna Okon Oiduna Laire Piba Mashida Sakar gi mari lenaba authority amatana miyeng sangdana lairibasi aduki matik miyamna penadre hainasu ngasi phongkiba nungdairam gi sifong singda maruiba pawina hamnaragli du loisilakpoina husukta phangba atopa maruiba pawng katanga miyamda share tawjaramge covid vaccine kap roba matung miyo ama laikhidrei Uttar Pradesh ki Moradabad hospital masagi sei nifu gotruk shuraba hospital worker oiba nupama
कोवैक्सीन वैक्सीन कापलुरबा मतुंग पुंग कुनगा मरिगी मतुंगना ngarang nungthit laikhidre hainasu ngasi phone ki bunungda nang si phone amuda phongdorokli. Thank you.